ꯑꯩꯁꯤ ꯃꯄꯥꯟꯂꯝꯗꯒ ꯂꯩꯕꯁꯤꯗ ꯃꯍꯥꯛꯗ ꯎꯕꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯊꯨꯟꯗ ꯁꯤꯀꯤꯗꯤ ꯅꯞꯇꯕ ꯌꯥꯝꯅ ꯒꯁ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ. ꯑꯗꯨꯁꯨ ꯊꯧꯕꯥꯜ ꯑꯩꯁꯦ ꯈꯤꯇꯪ ꯀꯣꯏꯕ ꯆꯠꯂꯨꯒꯦꯅ ꯑꯩꯒꯤ ꯁꯨꯄꯔ ꯕꯥꯏꯛꯁꯤꯗ ꯉꯁꯤꯗꯤ ꯑꯩꯁꯦ ꯉꯥꯡꯕ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯀꯣꯏꯊꯔꯨꯔꯒꯦ. ꯃꯄꯥꯟꯂꯣꯝꯗꯒ ꯂꯩꯔꯨꯕꯅꯦ ꯑꯁꯤ ꯑꯔꯥꯛꯄ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯔꯗꯝ. ꯑꯍꯜ ꯑꯃꯁꯨ ꯑꯗꯨꯝ ꯋꯥꯅ ꯍꯤꯗꯥꯛ ꯆꯥꯏꯈ꯭ꯔꯦ. ꯍꯧꯖꯤꯛ ꯍꯦꯛ ꯃꯐꯝꯁꯦ ꯀꯔꯤ ꯂꯝꯕꯨ ꯀꯧꯕꯖꯥꯠꯅꯣ? ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯪꯐꯩ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯗ ꯌꯨ ꯊꯛꯄ ꯐꯪꯈꯤꯗꯕꯗꯒꯤ ꯉꯥꯎꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ. ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? Oh no! ꯑꯣꯟꯊꯣꯛꯄ. ꯁꯦ. ꯚꯥꯞ ꯇꯥꯎꯁꯦ. ꯅꯥꯃꯩꯗ ꯂꯩꯇꯥꯔꯦ. ꯚꯥꯞ ꯇꯥꯎꯅꯦ. ꯃꯤꯁꯨ ꯌꯥꯝ ꯂꯥꯛꯑꯦ. ꯑꯩ ꯏꯀꯥꯏꯕ ꯌꯥꯎꯁꯜꯂꯦ. ꯂꯥꯛ. ꯏꯁ. ꯑꯩꯃ. ꯌꯥꯔꯦ. ꯑꯣ ꯌꯥꯔꯦ. ꯍꯩꯁ. ꯃꯁꯤ ꯉꯥꯎꯔꯤꯉꯩꯁꯤꯗ ꯇꯣꯝꯆꯧꯒꯤ ꯕꯦꯟꯗꯔꯒꯤꯗꯣ ꯄꯣꯠ ꯐꯕꯅꯤ. ꯁꯤ ꯑꯃꯨꯛ ꯇꯧꯒꯦ. ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯎꯕ. ꯁꯤ ꯆꯣꯡꯉꯝꯒꯗ꯭ꯔꯥ? No. ꯆꯣꯡꯉꯕꯅꯦ. ꯂꯩꯕ ꯑꯩꯒꯤ ꯁꯨꯄꯔ ꯕꯥꯏꯛꯁꯤꯗ ꯈꯣꯡꯁꯥꯜꯂꯁꯤ. ꯂꯦꯞꯄꯣ. ꯑꯩꯒꯤ ꯁꯨꯄꯔ ꯕꯥꯏꯛꯁꯤ ꯇꯣꯡꯁꯤ. ꯂꯦꯞꯄꯣ. ꯍꯧꯖꯤꯛ ꯉꯥꯎꯕ ꯇꯥꯡꯅ ꯊꯨꯜꯂꯤꯅꯦ. ꯑꯅꯣꯞꯅꯤꯅꯦ. ꯍꯣꯏ. ꯁꯤ ꯅꯪ ꯌꯥꯕ ꯅꯠꯇꯦ. ꯃꯁꯤ ꯖꯦꯝꯁ ꯕꯣꯟ ꯄꯤꯔꯝꯕ ꯑꯩꯒꯤꯅꯣ. ꯇꯣꯡꯉꯣꯅꯦ. ꯇꯣꯡꯉꯣ. ꯌꯥꯔꯕ? ꯆꯠꯁꯤꯔꯥ? ꯌꯥꯔꯦ ꯕꯥꯕꯨ. ꯍꯥꯟꯅ ꯉꯥꯎꯈꯤꯒꯦ. ꯉꯥꯎꯕ. ꯃꯐꯝ ꯌꯧꯔꯦ. ꯀꯨꯝꯃꯨ. ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯕ ꯆꯞ ꯃꯥꯟꯅꯔꯦ ꯑꯉꯥꯎꯕꯅꯦ ꯑꯩ ꯇꯧꯔꯤꯁꯦ. ꯏꯅꯥꯎꯅꯤꯁꯨ ꯄꯣꯠ ꯄꯥꯏꯔꯝꯃꯤ. ꯄꯣꯠꯁꯨ ꯂꯩ ꯍꯥꯏꯕ꯭ꯔꯣ? ꯄꯣꯠꯁꯨ ꯈꯔ ꯂꯩꯕꯅꯤ. ꯊꯛꯈꯤꯗꯅ ꯑꯃꯨꯛ
Kaya ngầu gì vừa. Chơi ơi. Vui ta luôn. Chơi. Tôi lòng sao. ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯃꯥꯅ ꯊꯃꯣꯏ ꯀꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯒ ꯈꯪꯂꯅꯤ ꯂꯦꯝꯖꯥ ꯆꯥꯕ ꯄꯥꯝꯕ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯕꯁꯤꯗꯅꯦ ꯑꯁ ꯂꯨꯗꯨꯔꯤꯗ ꯇꯧꯔꯤꯁꯦ ꯑꯉꯥꯎꯕꯁꯤꯗ ꯃꯤꯅꯨꯕꯗ ꯑꯩꯕꯨ ꯑꯉꯥꯎꯕ ꯅꯪ ꯉꯥꯎ ꯐꯅꯕ ꯉꯥꯎꯔꯤꯃꯛꯇꯨꯗ ꯑꯃꯨꯛ ꯉꯥꯎ ꯐꯅꯕ ꯄꯣꯠꯂꯧꯒꯦ ꯑꯗꯨꯁꯨ ꯇꯥꯎ ꯀꯨꯟꯖꯣꯗꯒꯤ ꯂꯩꯔꯝꯃꯣ ꯌꯥꯝꯕ ꯀꯔꯤ ꯄꯥꯝꯃꯤ ꯄꯣꯠ ꯂꯩꯒꯗ꯭ꯔꯣ ꯌꯥ ꯂꯧꯁꯤꯒꯦ ꯑꯝꯇꯪ ꯂꯧ ꯇꯨ No. ꯄꯩꯁꯥꯗꯤ ꯈꯥꯒꯤꯒꯤꯗꯤ ꯗꯤꯁꯀꯥꯎꯟ ꯂꯩ ꯍꯥꯏꯗꯣ ꯀꯣꯠꯀꯤꯗꯤ ꯗꯤꯁꯀꯥꯎꯟ ꯀꯣꯠꯀꯤ ꯑꯣꯏꯒꯦꯔꯥ ꯈꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤꯗꯤ ꯗꯤꯁꯀꯥꯎꯟ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯣ ꯑꯥꯗ ꯐꯝꯃꯤꯕ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯑꯥꯗꯒꯤ ꯄꯣꯠꯁꯦ ꯈꯔ ꯃꯌꯥꯝ ꯐꯗꯦ ꯍꯥꯏ ꯑꯗꯨꯅ ꯏꯌꯥ ꯍꯥꯟꯅ ꯌꯦꯡꯉꯨꯒꯦ ꯉꯥꯏꯈꯣꯅꯦ ꯍꯣꯏ ꯉꯥꯎꯕ ꯅꯪ ꯉꯥꯎ ꯐꯅꯕ ꯑꯩꯅ ꯍꯤꯗꯥꯛ ꯄꯣꯠꯂꯛꯏ ꯉꯥꯎ ꯐꯅꯕ ꯑꯃꯁꯨꯡ ꯉꯥꯎꯈꯠꯂꯛꯅꯕ Sisa. 다시 나와. 헤이, 나 고. 얌나 와래. 짜는 벽이 봐. 봐봐. 저기 뻔히. 싸는 여기 군남는 말이유. 그럼나. 다제. 미니 클립 matungda. A few moments later. Run. Hey. Wait. Hey.
nupa amaga ngawdaba nupa amaga yu thakminabada angawba nupa aduna gyan takhre ngawdaba nupa aduna gyan tahudre ha video singa sigi oinadi matang aswai da losinjare part 2 soidana puthora khigani